Hello ma'am, ngasisu ay yamna ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯤꯛꯅ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯊꯣꯡꯕ ꯃꯨꯛꯕꯥꯡ ꯑꯣꯏꯗꯣꯔꯦꯀꯣ ꯉꯁꯤꯒꯤꯁꯦ ꯌꯦꯔꯨꯝꯁꯦ ꯂꯩꯇꯅ ꯑꯩꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯊꯣꯡꯕꯅꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯁꯦ ꯃꯌꯥꯝ ꯍꯧꯔꯒꯦ ꯃꯌꯥꯝ ꯊꯦꯡꯗꯅ ꯑꯗꯩ ꯊꯦꯡꯈ꯭ꯔꯅꯤ ꯆꯥꯛꯂꯛꯑꯝꯃꯦ ꯑꯌꯨꯛ ꯉꯟꯇꯥꯗꯩ ꯀꯩꯁꯨꯝ ꯆꯥꯗ꯭ꯔꯤꯕ ꯒ꯭ꯔꯦꯚꯤ ꯁꯤꯜꯂꯦ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯒꯦ ꯇꯥꯅꯨ 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 ꯍꯧꯔꯦ ꯄꯨꯈꯝꯗꯨꯁꯨ ꯊꯣꯛ ꯊꯣꯛ ꯅꯣꯝꯃꯤ ꯑꯩꯒꯤ ꯇꯦꯕꯜꯁꯦ ꯈꯔ ꯃꯑꯣꯡ ꯆꯥꯗꯕꯅꯤꯅꯅꯦ ꯇꯞ ꯇꯞꯅ ꯂꯩꯕ ꯉꯝꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥꯗꯒꯤ ꯌꯥꯝ ꯍꯧꯔꯒꯦ ꯑꯃꯦꯠꯄꯤ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦ ꯑꯃꯦꯠꯄꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯃꯣꯔꯣꯛ ꯃꯦꯠꯄꯅꯤ ꯊꯕꯛ ꯇꯧꯔꯦ ꯍꯧꯔꯦ 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 ꯁꯨꯃꯥꯏꯅ ꯇꯪꯉꯥꯏ ꯇꯪꯉꯥꯏ ꯊꯣꯡꯕꯒꯤ ꯃꯁꯥ ꯅꯨꯡꯁꯥ ꯆꯪꯕ ꯍꯦꯟꯕꯅꯤ ꯃꯅꯨꯡꯗ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯑꯩ ꯆꯥꯛꯈꯣꯝ ꯈꯨꯆꯥꯎꯁꯦ ꯃꯣꯔꯣꯛ ꯃꯦꯠꯄ ꯊꯕꯛ ꯇꯧꯏ ꯁꯥꯏꯠꯇꯒ ꯃꯅꯥ ꯃꯁꯤꯡ ꯑꯁꯦ ꯆꯤꯛꯀꯗꯕꯁꯦ ꯑꯩꯈꯣꯏ ꯂꯥꯞꯄꯤꯕ ꯆꯠꯇꯣꯏꯁꯦ ꯁꯤꯗꯒꯤ ꯕꯦꯜꯇꯣꯂꯥꯒꯁꯦ ꯂꯥꯞꯈ꯭ꯔꯄꯣꯠꯅꯤ ꯕꯦꯜꯇꯣꯂꯥ ꯂꯣꯏ ꯐꯪꯉꯦ ꯃꯅꯥ ꯃꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯀꯥꯏꯊꯕꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯤꯡꯒꯨꯝꯕ ꯁꯣꯏꯕꯨꯝ ꯂꯣꯏ ꯐꯪꯉꯤ ꯊꯑꯣꯏꯅꯗꯣ ꯆꯠꯄ ꯀꯥꯏꯗꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯊꯕꯛ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯁꯪꯖꯗꯕ ꯍꯥꯏꯇꯥꯔꯦꯗ ꯃꯌꯥꯝ ꯃꯌꯥꯝ ꯑꯁꯦꯡꯕ ꯍꯥꯎꯔꯦ ꯑꯃꯒꯤ ꯊꯕꯛ ꯇꯧꯏꯕ ꯒ꯭ꯔꯦꯚꯤ ꯈꯛꯇꯪ ꯍꯩꯊꯔꯦ ꯃꯌꯥꯝ ꯁꯤꯅꯤ ꯊꯣꯡꯕꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯡꯉꯗꯤ ꯁꯥꯏꯠꯇ ꯃꯅꯥ ꯃꯁꯤꯡ ꯌꯥꯎꯗ꯭ꯔꯁꯨꯕ ꯈꯣꯠꯅꯕ ꯌꯥꯎꯗ꯭ꯔꯁꯨꯕ ꯃꯍꯥꯎ ꯂꯣꯏꯅ ꯆꯥꯕ ꯃꯍꯥꯎ ꯂꯣꯏꯅ ꯊꯣꯡꯕ ꯑꯣꯏꯅꯝꯕ ꯀꯥꯏꯗꯣ ꯁꯤꯅꯤꯀꯣ ꯃꯌꯥꯝ ꯈꯇꯪ ꯊꯣꯡꯕꯗꯅꯦ ꯑꯩꯒꯤ ꯑꯩꯕꯨ ꯄꯣꯠ ꯈꯇꯪꯒ ꯊꯣꯡꯉꯁꯨ ꯃꯍꯥꯎ ꯂꯩꯅꯅꯦ ꯃꯍꯥꯎ ꯂꯩꯅ ꯊꯣꯡꯕ ꯑꯁꯤ ꯄꯥꯝꯃꯤ ꯃꯆꯤꯗꯨꯗ ꯃꯌꯥꯝ ꯈꯤꯟꯀꯠꯅꯒ ꯊꯝꯃꯒ ꯐꯖꯅꯕꯒ ꯑꯗꯨ ꯇꯧꯕꯗꯣ ꯑꯩꯁꯨ ꯄꯥꯝꯃꯦꯕ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯑꯩꯅ ꯇꯧꯕꯁꯦ ꯏꯇꯣꯝꯗ ꯇꯧꯔꯒ ꯏꯇꯣꯝꯗ ꯊꯥꯒꯠꯄꯗꯨꯗꯤ ꯅꯠꯇꯦ ꯑꯁꯦꯡꯕ ꯆꯤꯟꯊꯤꯕ ꯅꯠꯇꯦ ꯍꯥꯎꯔꯦ ꯃꯌꯥꯝ ꯐꯖꯅ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯍꯨꯛꯄꯁꯤꯁꯨ ꯋꯥ ꯂꯩꯔꯝꯃꯦꯕ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯍꯨꯛꯑꯒ ꯍꯥꯎꯕ ꯍꯦꯜꯂꯤ Alright.
Rồi mà cuốn sẽ sắc sẽ răng mình nè ta bắt cải chậm Ma'am, cũng nói rồi đấy. Rồi ma'am là pampi lagi di like tau subscribe tau share tau ma'am kau bikin nu ma'am jadi bye bye bertemu video tentang kau nurse ma'am ma'am उसके बाद तau dengan yang view ma'am nungai bani ma'am mong nungai ba video tanggal jarak ya matam saya kata free lah ya ni ba sih kali matum dah